social media amadi newspaper singdagi maroiba I pausing miyamda thamjari ahanbada matamgi maroiba I pau page dagi lokhacharaga jiri bangula thonda ngarang kuki militant singna bom yauna nongmai kanna kaptharakpadagi khut thongnakhre mai chakpasu yaure jiri bam kidamakta ishwar khoramse mathangda Kna-B bu ngakpiba ngamlaroi khut thaba hauragani humanity ground da naga singsu kuki singbu relief camp hangduna changjapam piduna pateng kaya pangduna laklei adubu masi khangdana Kna-B na naga army da khut thaba makhata na attack toroglabade tungda ningamdaba kaya lakani haina NSCN-IM na section 1 kaya thamkhre mathangda ngarang kakpokpida truck ama mai Thakhre mathangda ngarang kuki khulai faiba singna kharam thadoi village dagi sip amadi mahaki masanupa ZEO office kangpokpidagi phakibaga mari leinana naga taba jaga singda khudakta lambi thingbagi khongjang changsinbadagi kuki militant singna modbung manakta thadoklamle hairi jiribam gulathol krishnagi check post mai Thakhre mathangda arambai tengolgi GHQ mobile team gi silnau sing igi khuyek pinaduna sirasu yare haibagi sign tawnakhre mathangda I pong Manipur update page tagi lokacharaga Manipur gi irang lepkani harabadi harau na fam thadokani enviren makha chatharakpada naga body singi wafam Assam Rifles na yaningdaba phongdokhre pawse pandam pawse dagi lokachabani Kamjong district ta leiriba illegal immigrant sing asigi matangda naga civil body singna phongdogliba wafam ase aran bani haina Assam Rifles na kan yaningdaba phongdokhre Assam Rifles na thadorpa cherol mada Myanmar da lan thorakpadagi mafam adugi miyoi khara Indo Myanmar border pating da leiriba border pillar 82 dagi 89 da Manipur gi sarukta changjapam lawba chenselakhi adobo border parting asida security gi phibam phagarhanaba refugees sing adu khudakta maramda halankhre makhoina changjapam lawduna leiba dusu darkar oba polam sing amata yaudana ina kupa yumthakta kublaga polythene na khajillaga lerambani haide cherolduna makhata aduna kamjong da changjapam lawduna leiriba Myanmar gi refugees sing state government na makhoi gi biometric lawkhre mafam adu gi ngak senbagi thabak security force amasung state government ani gi marakta ningthina coordinate tawraga chathari border area da pamdaba thodok sing thoktanaba security force na mikumna homsing na ngak senbagi thabak chathari haina phongdokladuna naga body singi wafam aran bani haina phongdoraglei